ꯃꯌꯥꯝ ꯉꯁꯤ ꯆꯣꯡꯀꯣꯟ ꯀꯣꯂꯥꯏ ꯆꯥꯕ ꯐꯪꯗꯣꯔꯦ ꯌꯦꯡꯉꯨꯅꯦ ꯀꯣꯂꯤ ꯍꯋꯥꯏ ꯗꯤꯃꯥꯄꯨꯔꯗꯩ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯃꯄꯨꯅꯤ ꯀꯩꯅꯣ ꯂꯩꯕꯗꯅꯦ ꯀꯩꯅꯣ ꯇꯧꯔꯤ ꯀꯦꯖꯤꯗ 140 ꯀꯦꯖꯤꯗ 140 ꯄꯤꯅ ꯂꯩꯕꯅꯤ ꯃꯌꯥꯝ ꯁꯤ 이런더니 ꯍꯩꯗꯣꯛꯈꯤꯒꯦ ꯃꯌꯥꯝ 엄마 ꯆꯪꯉꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯔꯥꯎꯔꯦꯍꯦ ꯐꯖꯅ ꯑꯗꯩ ꯁꯤꯁꯨ ꯐꯪꯗꯦꯗꯣ ꯃꯌꯥꯝ ꯁꯤꯁꯨ ꯄꯤꯔꯛꯏꯅꯤ ꯁꯤꯅ ꯄꯤꯔꯛꯄꯅꯤ ꯁꯤꯅ ꯑꯩꯈꯣই ꯂꯩꯕꯅꯦꯕꯅꯦ ꯁꯤꯅ ꯄꯤꯔꯛꯏꯅꯤ ꯑꯩꯈꯣꯏꯅ ꯀꯣꯂꯤ ꯍꯋꯥꯏ ꯇꯞꯄꯤꯕꯅꯦ ꯃꯤꯗꯨꯒꯅꯦ ꯀꯩꯅꯣ ꯀꯣꯂꯤ ꯍꯋꯥꯏꯁꯤꯗꯤ ꯂꯩꯔꯦꯅ ꯁꯤ ꯃꯥꯅ ꯆꯥꯎꯋꯥꯏ ꯄꯤꯔꯛꯏꯅꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯉꯥꯟꯆꯥꯕꯤꯅ ꯀꯧꯔꯦꯅ ꯁꯤꯁꯦ ꯉꯥꯜꯂꯅꯤ ꯁꯤꯃ ꯏꯔꯣꯜꯂꯅꯤ ꯐꯖꯅ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯃꯀꯨ ꯈꯣꯛꯈꯤꯒꯦ ꯈꯔꯃꯀꯨ ꯈꯣꯛꯈꯤꯒꯦ ꯃꯌꯥꯝ ꯌꯥꯝ ꯀꯣꯂꯥꯏ ꯃꯀꯨ ꯈꯣꯛꯈꯤꯒꯦꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯌꯥꯝ ꯀꯣꯂꯥꯏ ꯈꯣꯛꯄ ꯂꯣꯏꯔꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯀꯣꯂꯤ ꯍꯋꯥꯏꯁꯦ ꯑꯩꯅ ꯁꯤ ꯃꯀꯨ ꯆꯥꯕꯤꯁꯦꯅꯦ ꯈꯔ ꯅꯧꯋꯦꯕꯅꯦ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦꯅ ꯁꯤꯃ ꯉꯥꯜꯂꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯑꯉꯥꯟꯕꯁꯦ ꯆꯥꯏꯌꯦꯕꯅꯦ ꯁ꯭ꯀ꯭ꯋꯥꯁ ꯃꯨꯜꯍꯥ ꯑꯗ ꯉꯁꯤꯗꯤ ꯁꯤ ꯉꯥꯟ ꯆꯥꯅꯤ ꯁꯤꯁꯨ ꯀꯨꯏꯔ ꯃꯇꯨꯡꯗ ꯆꯍꯤ ꯀꯌꯥ ꯃꯇꯨꯡꯗ ꯆꯥꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤ ꯉꯥꯟ ꯆꯥꯕ ꯍꯥꯎꯕꯅꯤꯀꯣ ꯌꯥꯝꯅ ꯃꯌꯥꯝ ꯅꯠꯇ꯭ꯔꯥ ꯃꯁꯛ ꯈꯨꯐꯖ ꯑꯃ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯍꯋꯥꯏꯒꯁꯦ ꯍꯪꯒꯥꯝ ꯆꯝꯊꯣꯡꯗꯒ ꯊꯥꯛꯅ ꯆꯥꯕ ꯍꯥꯎꯕꯅꯤꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯁꯤꯗ ꯇꯤꯜꯍꯧ ꯃꯅꯥ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒ ꯏꯔꯣꯟꯗꯣꯏꯅꯤ ꯁꯤꯅ ꯇꯤꯜꯍꯧ ꯃꯅꯥꯅꯤ ꯑꯩꯅ ꯇꯤꯜꯍꯧ ꯃꯅꯥ ꯃꯇꯥꯏꯒꯤ ꯑꯀꯪꯕꯅꯦ ꯑꯗꯣ ꯍꯦꯛꯇꯣꯛꯏꯕꯅꯦ ꯁꯤ ꯍꯥꯞꯄꯒ ꯏꯔꯣꯟꯗꯣꯏꯅꯤ ꯑꯃꯨꯛꯈꯛ ꯇꯥꯈ꯭ꯔꯦ ꯑꯃꯈꯛ ꯃꯥꯡꯍꯟꯕ ꯌꯥꯄꯣꯟꯇꯦ ꯃꯔꯨ ꯑꯃꯈꯛ ꯇꯥꯡꯈ꯭ꯔꯕ ꯄꯣꯠꯅꯤꯀꯣ ꯇꯥꯡꯕꯒ ꯇꯣꯛꯄ ꯐꯪꯗꯕꯗꯨꯅ ꯄꯥꯝꯃꯨꯔꯤꯕ ꯌꯥꯝꯅ ꯑꯩꯒꯤꯗꯤ ꯁꯤ ꯇꯣꯁꯂꯥꯁꯤꯒ ꯑꯩꯗꯤ ꯐꯨꯠꯂꯤꯕꯅꯦ ꯇꯣꯁꯂꯥꯁꯤꯅ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯗꯤ ꯐꯦꯡꯗꯣꯛ ꯐꯦꯡꯖꯤꯟꯁꯨ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯀꯥꯔꯛ ꯀꯣꯌꯥ ꯌꯥꯎꯗꯕꯅꯤꯅ ꯁꯤ ꯐꯨꯠꯄ ꯂꯣꯏꯔꯒ ꯇꯣꯛ ꯂꯥꯎꯅ ꯅꯥꯟꯊꯣꯛꯑꯒ ꯂꯣꯏꯔꯦ ꯆꯠꯂꯣꯅꯦ ꯍꯌꯥ ꯑꯩꯈꯣꯏ ꯄꯄꯥꯅ ꯍꯥꯏꯕ ꯅꯪ ꯇꯣꯁꯂꯥꯗꯨꯗ ꯁꯤꯖꯤꯟꯅꯩꯌꯦꯅ ꯑꯩꯅ ꯍꯥꯏꯕ ꯇꯣꯁꯂꯥꯁꯤꯅ ꯅꯨꯡꯉꯥꯏꯌꯦꯅ ꯑꯁꯤꯗꯤ ꯀꯥꯔꯛ ꯀꯣꯌꯥ ꯌꯥꯎꯗꯦꯅꯀꯣ ꯍꯦꯟꯗꯦꯜ ꯌꯥꯎꯋꯤ ꯁ꯭ꯇꯦꯟ ꯑꯗꯩꯗꯤ ꯈꯥꯡꯒꯔꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯛ ꯀꯣꯌꯥ ꯂꯩꯇ꯭ꯔꯅꯦ ꯑꯗꯨ ꯐꯦꯡꯕꯗ ꯀꯨꯏꯅ ꯆꯪꯕꯅꯤꯅꯦ ꯑꯗꯨꯅꯅꯦ ꯈꯥꯡꯁꯤꯗ ꯁꯤꯖꯤꯟꯅꯩꯁꯦ ꯖꯣꯠꯀꯤ ꯈꯥꯡꯁꯤꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯥꯔꯛ ꯀꯣꯌꯥꯁꯦ ꯐꯦꯡꯕ ꯀꯨꯏꯅ ꯆꯪꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯣꯠꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯁꯤꯗꯤ ꯀꯥꯔꯛ ꯀꯣꯌꯥꯁꯤꯁꯨ ꯁꯠ ꯂꯥꯎ ꯌꯥꯎꯗꯕꯅꯤꯅ ꯁꯠ ꯂꯥꯎ ꯅꯥꯟꯊꯣꯛꯑꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯐꯨꯠꯈꯤꯒꯦ ꯃꯌꯥꯝ ꯁꯤꯅ ꯏꯔꯣꯟꯕꯗ ꯍꯥꯞꯅꯕ ꯃꯣꯔꯣꯛ ꯇꯧꯉꯥ ꯉꯥꯜꯂꯅꯤ ꯍꯧꯖꯤꯛ ꯆꯥꯛꯇ ꯉꯥꯟꯈꯤꯗꯣꯏꯅꯤ ꯁꯤ ꯁꯔꯛꯁꯤꯗ ꯐꯗꯤꯒꯣꯝꯁꯦ ꯃꯟꯈꯤꯒꯦ ꯐꯗꯤꯒꯣꯝꯁꯤꯁꯨ ꯍꯥꯎꯅꯤ ꯐꯖꯅ ꯁꯤ ꯃꯄꯥꯟ ꯁꯥꯔ ꯇꯜꯂꯦ ꯐꯨꯠꯄ ꯂꯣꯏꯔꯦ 이런ꯕ ꯐꯨꯠꯄ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯦꯡꯎꯅꯦ ꯄꯨꯔꯥ ꯃꯍꯤ ꯀꯪꯅ ꯐꯨꯠꯂꯦ ꯁꯤ ꯐꯖꯅꯁꯨ ꯃꯨꯜꯂꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯨꯟꯕꯗꯨꯁꯨ ꯍꯥꯎꯇꯕꯅꯤꯅꯦ ꯐꯖꯅ ꯃꯨꯜꯂꯦ ꯂꯣꯏꯗꯣꯔꯦ ꯀꯣꯂꯤ ꯍꯋꯥꯏꯁꯤꯅꯦ ꯏꯪꯉꯒ ꯀꯟꯖꯟꯕꯅꯦ ꯅꯣꯏꯍꯧꯒꯤꯒ ꯁꯥꯔꯤ
ꯑꯣꯏꯔꯦ ꯍꯥꯎꯔꯅꯤ ꯁꯥꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯀꯟꯁꯤꯜꯂꯤꯑꯕꯅꯦ ꯐꯖꯅ ꯇꯛꯈꯤꯒꯦ ꯃꯀꯨ ꯀꯩꯅꯣ ꯃꯀꯨ ꯆꯥꯕꯤꯁꯦ ꯌꯦꯡꯉꯨ ꯊꯣꯠ 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 ꯅꯧ ꯂꯩꯔꯦ ꯕꯛꯀꯦꯠꯁꯦ ꯁꯣꯏꯕꯤꯒꯦ ꯍꯥꯏꯌꯦ ꯁꯣꯏꯕꯤꯔꯣ ꯆꯥꯝꯃꯕꯣ ꯆꯥꯝꯊꯝꯃꯒ ꯆꯠꯂꯦ ꯃꯔꯨ ꯂꯧꯊꯣꯛꯇ꯭ꯔꯣ ꯁꯤ ꯎꯔꯒꯅꯦ ꯏꯟꯖꯥꯡ ꯅꯥꯄꯤꯒꯤ ꯁꯦꯝꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯎꯔꯒ ꯁꯟꯗ ꯄꯤꯖꯅꯤꯡꯕꯅ ꯌꯧꯅꯤꯁꯤꯕꯨ ꯁꯟꯅ ꯆꯥꯗꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯔꯣꯏꯗ꯭ꯔꯥ ꯌꯨꯝꯒꯤ ꯁꯟ ꯅꯤꯡꯁꯤꯡꯕꯅ ꯇꯤꯜꯍꯧ ꯍꯥꯞꯄꯔꯣꯏꯁꯤ ꯑꯩ ꯅꯍꯥꯟ ꯇꯧꯕꯗꯣ ꯍꯥꯞꯇꯦꯕ ꯀꯥꯏꯗꯦ ꯄꯄꯥ ꯁꯦꯝꯕ ꯂꯣꯏꯈꯤꯗꯧꯔꯦ ꯁꯦꯝꯕꯁꯦ ꯃꯑꯣꯡ ꯇꯥꯕꯅꯤ ꯁꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕꯗ ꯐꯖꯗꯕꯁꯦ ꯀꯅꯥꯅꯣ ꯀꯅꯥꯅ ꯈꯪꯗꯦ ꯐꯖꯗꯕꯁꯦ ꯀꯅꯥꯅꯣ ꯐꯖꯗꯕꯁꯦ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯁꯦ ꯏꯟꯖꯥꯡ ꯁꯦꯝꯕꯒꯤ ꯐꯖꯕ ꯍꯥꯏꯔꯤꯅꯤ ꯊꯥꯡꯁꯤ ꯆꯥꯛꯀꯨꯁꯤ ꯃꯌꯥꯏ ꯀꯨꯠꯄꯗꯨꯅ ꯁꯦꯠꯅꯗꯦ ꯁꯤꯁꯨ ꯂꯦꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯌꯥꯏ ꯀꯨꯠꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯛꯄꯗꯁꯨ ꯇꯠꯇ꯭ꯔꯤꯕ ꯈꯪꯉꯕ ꯃꯣꯏꯅ ꯑꯃꯁꯤꯅꯗꯤ ꯂꯦꯚꯦꯜꯗꯣ ꯃꯥꯟꯅꯔꯕꯅꯤ ꯃꯥꯒꯤ ꯄꯣꯔꯁꯟꯗꯨ ꯂꯩꯍꯧꯔꯤꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯊꯥꯡꯁꯤ ꯆꯞ ꯃꯥꯟꯅꯅ ꯇꯨꯝꯅꯕ ꯍꯥꯏꯅ ꯃꯇꯣꯟ ꯑꯃꯨꯛ ꯃꯈꯣꯡ ꯑꯃꯨꯛ ꯇꯧꯕ ꯃꯥꯅ ꯄꯣꯠ ꯁꯦꯝꯃꯗꯤꯅꯦ ꯃꯌꯥꯝ ꯈꯪꯉꯕ ꯃꯇꯣꯟꯁꯤꯅ ꯑꯃꯨꯛ ꯁꯦꯝꯃꯤ ꯃꯀꯨꯞ ꯑꯗꯩꯗꯤ ꯍꯦꯟꯗꯦꯜ ꯃꯅꯥꯛꯁꯦ ꯁ꯭ꯋꯥꯏꯁꯤꯒꯅ ꯑꯃꯨꯛ ꯁꯦꯝꯃꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯅꯪꯁꯦ ꯃꯌꯥꯏꯗꯨꯗ ꯁꯦꯝꯅ ꯃꯌꯥꯏꯁꯦ ꯇꯨꯝꯁꯤꯜꯂꯦ ꯍꯥꯏꯅ ꯀꯔꯤ ꯀꯥꯔꯟ ꯉꯥꯡꯕ ꯍꯧꯔꯛꯇꯣꯔꯦꯅꯦ ꯑꯅꯤꯁꯤꯅ ꯌꯥꯒꯗ꯭ꯔꯣ ꯌꯦꯔꯨꯝꯁꯦ ꯌꯥꯅꯤ ꯌꯥꯅꯤꯔꯣ ꯁꯤ ꯕꯣꯔꯥ ꯍꯧꯕ ꯊꯥꯎ ꯃꯄꯥꯟ ꯇꯧꯕꯤꯈꯔꯦ ꯃꯌꯥꯝ ꯑꯗꯨ ꯆꯥꯕꯗꯣ ꯁꯥꯏꯌꯦꯕ ꯑꯗꯨꯝ ꯊꯥꯎꯔ ꯍꯥꯞꯄ꯭ꯔꯥ ꯍꯥꯞꯄꯒꯦꯀꯣ ꯌꯥꯔꯦ 이런이야? 하원 애구지야. ꯀꯣꯂꯤ ꯍꯋꯥꯏ ꯏꯔꯣꯟꯕꯒ ꯑꯦꯛ ꯕꯨꯖꯤꯌꯥꯒ ꯆꯥꯗꯣꯏꯅꯤ ꯃꯌꯥꯝ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯁꯤ ꯏꯔꯣꯟꯅꯕ ꯇꯧꯒꯦ ꯁꯥꯕꯅ ꯁꯤꯒꯤ ꯇꯦꯡꯀꯣꯠꯁꯦ ꯁꯥꯕꯅ ꯍꯦꯟꯖꯜꯂꯤ ꯈꯪꯉꯕ ꯊꯥꯕꯅꯤꯅꯅꯦ ꯁꯥꯔꯝꯃꯅꯤ ꯁꯤ ꯍꯥꯞꯄꯒ ꯏꯔꯣꯜꯂꯅꯤ ꯈꯤꯇꯪ ꯌꯥꯛꯇꯣꯛꯄꯅ ꯍꯥꯎꯕꯅꯤ ꯊꯛꯑꯒꯦꯅꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯏꯔꯣꯟꯕ ꯈꯨꯕꯥꯛ ꯑꯝꯇ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ ꯃꯈꯨꯠꯅ ꯃꯊꯛꯇ ꯔꯥꯏꯁ ꯀꯨꯀꯔ ꯊꯝꯕꯅꯤꯅ ꯃꯤꯔꯨꯝꯁꯦ ꯀꯟꯅꯔꯤ ꯆꯥꯛꯈꯨꯝꯁꯦ ꯄꯤꯛꯄꯅꯤꯅꯅꯦ ꯏꯁ ꯊꯝꯅꯕꯒꯤ ꯄꯣꯠ ꯆꯩꯁꯦ ꯆꯟꯅꯕ ꯌꯥꯅ ꯁ꯭ꯂꯦꯞꯁꯦ ꯀꯩꯅꯣ ꯇꯧꯕꯗ ꯁꯦꯝꯕꯗ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯃꯤꯔꯨꯝ ꯇꯥꯔꯣꯏꯗꯅ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨꯀꯣ ꯄꯥꯄꯥꯅ ꯇꯧꯕꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯃꯌꯥꯝ ꯑꯩꯅ ꯇꯧꯔꯒꯅꯅꯦ ꯍꯥꯎꯕ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯀꯦꯞꯁꯤꯀꯝꯒꯅꯦ ꯑꯦꯛꯀ ꯉꯧꯕꯁꯦꯅꯦ ꯑꯩꯈꯣꯏ ꯄꯄꯥꯅ ꯇꯧꯔꯒꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯂꯣꯏꯔꯦ ꯐꯔꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯆꯥꯛ ꯏꯟꯖꯥꯡ ꯆꯥꯔꯨꯔꯅꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯕꯗꯗꯤ ꯎꯠꯂꯔꯣꯏꯒꯦꯀꯣ ꯑꯩꯅ ꯀꯣꯂꯤ ꯍꯋꯥꯏ ꯏꯔꯣꯟꯕꯗꯨꯒ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯀꯗꯥꯏ ꯌꯦꯡꯍꯟꯒꯦ
ดูป๊ากินชโลfazendo olha Não tá. Aí de que câmera não hita é ba. 好了你 Yareme ang ngasi video je sai chalo chalage ko cha pa tadi ngala roi ge doi na ko le wai ge iron ba du ba ne dum mayam da share taw ni na video ina lawri ne ba ne ko di cha ba phang da ba ne sam che che khang ji di Kang ni. yang ngasi ge di ko bye 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 bye